ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯁꯅꯥꯒꯤ ꯔꯦꯁꯤꯄꯤ ꯑꯃ ꯎꯠꯆꯒꯦ ꯔꯦꯁꯇꯨꯔꯦꯟ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯕ ꯌꯥꯝ ꯂꯥꯏꯅ ꯃꯁꯥꯂꯥꯒ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯊꯥꯎ ꯍꯩꯔꯦ ꯑꯗꯣ ꯔꯦꯁꯇꯨꯔꯦꯟꯗꯗꯤ ꯘꯤꯒꯨꯝꯕ ꯕꯇꯔꯒꯨꯝꯕ ꯍꯩꯕꯅꯦ ꯑꯗꯣ ꯑꯩ ꯊꯥꯎꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯌꯥꯝ ꯔꯤꯆ ꯑꯣꯏꯔꯅꯤꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗꯨꯗ ꯊꯣꯡꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯍꯥꯏꯐꯦꯠ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯇꯥꯏꯠ ꯑꯣꯏꯔꯒ ꯀꯔꯛ ꯀꯔꯛ ꯂꯥꯎꯔꯒ ꯉꯧꯔꯣꯏꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡꯗꯨꯗ ꯁꯅꯥꯗꯣ ꯀꯔꯛ ꯀꯔꯛ ꯂꯥꯎꯔꯗꯤ ꯍꯤꯟꯖꯥꯡ ꯃꯍꯤꯗꯣ ꯆꯨꯞꯇꯗꯅ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯦ ꯁꯅꯥꯗꯣ ꯑꯝꯇꯪ ꯀꯗꯛ ꯀꯗꯛ ꯂꯥꯎꯔ ꯂꯩꯕꯅꯦ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯨꯗ ꯊꯥꯎꯗꯨꯗ ꯑꯩꯅ ꯇꯤꯜꯍꯧ ꯈꯔ ꯆꯥꯎꯇꯛ ꯆꯥꯎꯇꯛ ꯁꯣꯏꯔꯦ ꯑꯗꯒꯤ ꯆꯅꯝ ꯊꯥꯛꯑꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯊꯥꯛꯑꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯆꯥꯅꯕꯒꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯗꯕꯒꯤꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯛꯏꯁꯦ ꯀꯥꯖꯨꯅꯤ ꯀꯥꯖꯨ ꯈꯔ ꯊꯥꯛꯑꯦ 10ꯃꯨꯛꯀꯣ ꯑꯗꯨꯒ ꯕꯗꯥꯝꯁꯨ ꯊꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯈꯤꯇꯪ 50%ꯃꯨꯛ ꯁꯨꯃꯥꯏꯅ ꯃꯨꯜꯂꯛꯄꯩ ꯀꯥꯟꯁꯤꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯨꯠꯊꯠꯂꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯂꯞꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯄꯦꯁ ꯑꯃ ꯁꯦꯝꯃꯅꯤꯇꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯑꯩ ꯊꯥꯎ ꯍꯩꯔꯦ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯔꯅꯤ ꯇꯦꯖꯄꯇꯥ ꯑꯃ ꯊꯥꯗꯔꯦ ꯖꯤꯔꯥ ꯈꯔ ꯊꯥꯗꯔꯦ ꯌꯥꯝ ꯂꯥꯏꯅ ꯑꯩ ꯃꯁꯥꯂꯥ ꯌꯥꯝ ꯌꯥꯝꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯃꯁꯥꯂꯥ ꯌꯥꯝ ꯍꯥꯞꯄꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯣꯞꯇꯣ ꯁꯣꯞ ꯑꯩꯈꯣꯏ ꯀ꯭ꯋꯥꯗꯒ ꯆꯥꯅꯕ ꯁꯣꯞ ꯍꯥꯏꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯂꯦꯡꯕꯤꯔꯣ ꯑꯗꯨꯒ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯆꯨꯅꯤꯀꯣ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯎꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯦꯁ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯃꯣꯔꯣꯛꯀꯤ ꯆꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯌꯥꯝꯗ꯭ꯔꯦ ꯑꯉꯥꯡꯒꯤꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦꯀꯣ ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯥꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇꯛꯈꯥꯏꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅꯦ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯃꯁꯤ ꯃꯤꯅꯤꯠ 5ꯗꯒꯤꯅ 10 ꯁꯧꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯉꯧꯈꯤꯕ ꯁꯅꯥꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯑꯃꯨꯜ ꯀ꯭ꯔꯤꯝꯁꯤꯅꯅꯦꯀꯣ ꯍꯧꯍꯟꯗꯣꯏꯁꯦ ꯑꯃꯨꯜ ꯀ꯭ꯔꯤꯝ ꯕꯖꯥꯔꯗ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯣ ꯃꯤꯅꯤꯠ ꯑꯃꯨꯛ 5ꯗꯒꯤ 10 ꯐꯥꯎ ꯐꯖꯅ ꯂꯣꯟꯕꯤꯔꯣ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯒ ꯑꯩ ꯊꯨꯝ ꯊꯥꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯩꯗꯤ ꯂꯩꯈꯠꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯍꯤꯁꯦ ꯅꯪꯕꯅꯤꯅ ꯀꯥꯕꯅꯦꯕꯀꯣ ꯑꯩ ꯑꯗꯨꯒ ꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯊꯤ ꯑꯀꯪꯕꯗꯣ ꯑꯩꯈꯣꯏ ꯃꯤꯊꯤ ꯀꯁꯇꯨꯔꯤ ꯃꯤꯊꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯅꯩꯈꯥꯏꯔꯒ ꯊꯥꯛꯑꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯍꯟꯕꯅꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ ꯃꯌꯥꯝ ꯂꯣꯏꯔꯕꯅꯤꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗ ꯎꯠꯄꯗꯗꯤ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯂꯣꯏꯕ ꯃꯥꯟꯕ ꯊꯣꯡꯕꯗꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯦꯡꯉꯣꯇꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨ ꯂꯧꯊꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯗꯒ ꯁꯤꯒꯤ ꯕꯥꯎꯜ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅꯒ ꯊꯟꯄꯣꯠꯁꯦ ꯕꯥꯎꯜ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃꯗꯅꯦꯀꯣ 300 ꯑꯗꯒꯤ ꯈꯔ ꯆꯥꯎꯕ ꯍꯣꯇꯦꯜꯗꯒꯗꯤ 400ꯒ ꯄꯤꯕꯅꯦ ꯃꯣꯏꯅ ꯊꯣꯡꯉꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯊꯣꯡꯕꯤꯌꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯕ ꯍꯥꯏꯕꯨ ꯀꯥꯖꯨꯗꯨꯅꯦ ꯑꯗꯨꯒ ꯑꯃꯨꯜ ꯀ꯭ꯔꯤꯝꯗꯨꯅꯦ ꯑꯃꯨꯜ ꯀ꯭ꯔꯤꯝ ꯗꯨꯀꯥꯟꯗ ꯐꯖꯅ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯍꯥꯎꯅ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇꯒ ꯊꯣꯡꯕ ꯁꯅꯥꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯍꯩꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ